Manipur Top Channel dagi video amta update tawjage ngasi fongbasi fongda December gi tang 13 da pandam Assam gi phibam phagatle curfew komthokhre Assam gi phibam khara phagatle Guwahati da ngasi ayuk pung 8 dagi nungthil pung 9 fawba pung 8 ki oiba curfew komthokle Deblugar Municipal Town Area dana pung 9 dagi nungthil pung 2 fawba pung 8 curfew komthokhe Kamrup ki Deputy Commissioner Biswarjit Faiguna hai Guwahati amasung district adugi atai mafamsingda tangai fadana changba chana thaknaba potlamsing phangananaba thorong lokhotli amaromda Assam gi miyamna CAB gi mayokta ngasisu aduma khongjang changsili hairi aduga mayam lakliba December gi tang 18 da India pumbagi oina pung 12 gi oiba general strike lathokre hairi aduga maroiba pau khudimaksu agi Manipur Top Channel dagi update tawjarake matam sang naina aduga video sibu yengbibugi damakta thagatsari and thank you.